taubo oina ngasisu Delhida North East ki miyamda Lok Janshakti Party ki National Vice President Ruchida Sharma na mioi lising animukna Cheng keji ahum yenkhare thouram aduda Cheng khatan natana nungtigi changba yenshang napi kaya manumsu yaokhi hayriba Cheng yenbagi thouram adu mashagi on pocket dagi lanaigi oiba on pocket dagi yenbani thouram aduda North East ki miyam lising animuk saruk yakhi Delhida Anirak Suba Oina Delhi ashram da Leiba North East ki chhatra sing amadi thabak tawda leireba isnaw singda ise lucina mai ngamjaba mi khudingi Cheng keji ahum yeme thouram ga pangtok sari mayam tatna lai ha ise ngasi Cheng yenbagi kano se si maksul matang la khra habi aina mayam da Cheng yenbagi aina yam leidana yenjabana te adubu mayam se awaba tarbo mayam se aina ahan namo oina leibaga loinana as a Lok Janshakti Party gi National Vice President namo Oina aigi tabom thupa aigi daite khara tabom thu haina aina ngasi tawbune se aigi anirak subani ado aina matungda sungamaga di yenge na khanje adubu hojik phawbadi tawgani haibagi mathangi di leite adubu aina angambagaidi ai tawge na ngasi se tawge na khanlaga tawge ngasi yeleba Cheng je punla keji kyam kino ngasi yeliba Cheng se punna keji lising ani mukin mioi kya da yenbagi pandam tam mioi yam drabada mi lising amadi yengadra haina khan thank you very much